welcome back to my channel. Mayam Langlen Mumi Life Bu, Mayam Yang Biriba Mayabu, Ahamamaktada, Kurumjeri, Nasise, Inga Ki Purimane, Purimanu Misida, Aina, Ngamjaba Kara, Isorda, Tomi Jabane, Madudi. Haidi kaino haraga Manipurda akhoi yumda handak lairuba matamdasу adum santi pangde santi da nattana adu da nattana yumda haibadi climate ki oibako disaster mayam amasu laki aduna maram oiraga isorda ngasize haijabane aigi haidi ka laikatto aidi yamna di tawdre halakta ngairmina sabana maram oiraga it's unable to go outside aduna aigi araiba khara du khatang tawraga isorda thongbijakre aduna masina haidi manipurda laiba mipum khudimakta amuk hanna amuktangdi santi oina laiba oirasano haibu aina khurumjabane aduga kaino haidi langle mumbi life se mayamna pambiragadi subscribe like share comment bipiramo hoi pamdragadi karisu kaide adubu aidi hai sum time pass oina ichaga tawbadina ko video se yamna sembadi ngamjade adubu marak marakta aigi free time leba matamdane ko ai adum semjabane aduduna mi mayamna soibu haibadi nungsibirabadi adum comment da support ki ke adum tawbiramona mayamda request tawjari aduna sigidi si hairaga adum loisanjarage ai like khoirambagi video do adu hapsanjarage tawjabane mayam adudi video do mu yengminarase. Hi ma'am, welcome back to my channel. Humangjam Shauri ngasize Buddha Purnima ne adudugi keno tawdoine like khoiramdoine sida laire yenghanjarake adudi takta khangbanina karimta langhawdare aduna ngasi khoiramdaisina Manipurda tangdu laitaba oirashanu haibagi yaifaba amadi nungai yaifaba punsi nungsangba hana chinaba tawdanaba aina khurumjabane lafna